Sabi nang inasa, kuki mapam de izat mangal, kaya mangal laga santi pura ka na. Hi maya, mayang mafam da ngasi su video mo puduna lakle ngasi video se kay video na haibida akhoi kasargi bar moni gi ningon ko sai puda thaja ba iche duadi ini haida iche hagi drama ki nupa do maki mapuroi ba mangki ba gi matang dani ado wahai khatang mayang mafam da share tau janing duna video se puduna laksa bani Ti thong da na si pui long thol pudura ba ngai di se. Pui long thol ga ina sang ba ngam me ba. Maitei sabi nang inasa, kuki mapam de izat mangal, kaya mangal laga santi pura ka na. Nangi nasa nangi imahoy ba kaya kuki nako teres na izat mangal laga na santi pura bangam ka na. Nangi pari kaya kuki gi do kumla ba akan ba weapon mayam na pala siraga karam ka na santi pura bangam ka na ba. Hayo ba kui sangong ga ba ngasi ang sang ti thong na. Ay ang sang pui long thu ga na chang pura ge ba babo. Hanga ba. Arke thoibina hadi mana hariba mayam do achumba ngaktani kaino di akhoi se khoi maitei nubi se hadi sukuina ama kai kamaina leidoino ba dune khoina khalo hadi akhoi gi maitei gi nubi se mayam aina haiba se chumbra lanbra chumbra do mayam na khaidok piu mayam na adum comment da thambiramo bako hadi hojik toiba lan se hadi nakoma panjau sale haiba ga chamanare kay haida tawriba singse jengu masi purumak se khoigi phamnai ba singna wangang da badagi matam laring da lan se indhana bagi tahauda badagi loi thokpa ngaktani do haidi akhoigi maitei nupi se khoi maitei nupi aidi mau khangde na lesabi macha khangde nupi macha khangde laik tammi ba angang sing khangde mokhoigi machinja kayani oina lakhidoino kuki gi machinja oina kyani lakhidoino aidi moina tawrai sidi haidi hujik tawriba pau tariba mayam se khalubada yamna haidi kibagi wari suki kidre akhoi kibagi wari suki kidre ko ado haidi masi punumak se phamnai ba singna wangang da badagi thabak tawda makha cha thada badagi thokpa ngaktani ba ko ade yengu kai hatare sida mafam alap da su pau se tai adi kukina haidi yu sakchalaga thang paiduna maitei macha hat kanai dana lakpa kongai am su yauna re ado di dui su mathakta atoba jati leirubana akhoi maitei se kanbi basu kaya ama yauri ado ngasi adi handak maraki pau haidi wari gi oraga di jengu nahan kano gi gosaipur gi ipa gumlaba ma army ke manung dagi mangki ba hai basidi masidi wahang na thalaba ngatane ba ko haidi hangning ba kaya am leire ba sigu basidi ko ado haidi yamna nungaite haidi army ke manung tha phau ba save leitra ba khoi maitei se karamba kanda khoi je save oigani dune khoi maitei se karigino Indian Army ama lairuba kari kanarige Indian Army habsite ko India se ngakadabani karigino Indian Army ama laina Indian Army kem tagi karabagi ipagum labado kadabagi mangdorino kamaina mangdorino ado haidi ma se kamaina mangdorino ba aina aigi famdagi haining bai budo matang sigi oina haidi nakhoina haidi army Indian Army singsena tawise jango haidi lam emonoi haidi maitei ima ibien jingdo changakpa yaroi haiduna haidi sambala do khara basu haidi nupi na tawngam da basangsa je da thabak amata leite nupi habase haidi isor dagi hauraga lakshmi su ima ani haidi lakshmi su nupi ni aduga gi johoda nupi gi thauna nupi gi thauna hairi mi ko nupa dagi su heli nupi gi thauna di edunabu nupi landa nupi lana ngam khriduni landa aduni ado haidi aisu wa se jamna haiba haijade mayami mafamda ado arke chanthoi ki wa se mayam tamina si ma ki video se matek amtang share tawjarake do mayam amtang magi kanu se taraga haidi mitai pi tadre ba jengo mana hairi ba wa hai mayam singse do sep leitre mayam haidi khoi maitei se army kem da phauba manga bani na duidi karama mafam da chalaga khoi maitei se sep oigani do moida kadabagi suki na chendorina khoi kuki da kadabagi suki na chendorina kuki haibe sidi phataba mahik ni mahik haibe mahik sidi hatok kadabani tumna ba moisa hat kadabani ko mahik phataba mahik ti thammoi dabani phataba mahik ti hat kadabani ko
ꯑꯗꯣ ꯃꯌꯥꯝꯅꯤ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯄꯥꯎꯁꯦ ꯅꯥꯀꯣꯡ ꯅꯛꯅ ꯌꯧꯁꯜꯂꯛꯑꯦ ꯑꯗꯩ ꯌꯧꯁꯜꯂꯛꯑꯕꯁꯨ ꯃꯈꯣꯏꯗꯗꯤ ꯀꯤꯅ ꯍꯤꯡꯕ ꯍꯧꯅꯗꯦ ꯑꯗꯩ ꯃꯣꯏꯗ ꯀꯤꯔꯣꯏꯗꯕꯅꯤ ꯃꯣꯏꯗ ꯇꯨꯁꯣꯟ ꯅꯥꯁꯣꯟꯅꯅ ꯍꯤꯡꯕ ꯍꯧꯅꯗꯦ ꯃꯣꯏ ꯃꯃꯥꯡꯗ